Mungkin lah aku malah kasih tu kok. Kok ni udah bisa kok ni. Bisa situ. Kok ni. Apa dua je buat? Dua je ya. Hati ya sih dia. Cái nó chết lâu này. Anh chào. Na nằm. Apa kau boleh bro? Ha? Bro. Ha. Alu je mun bermalik. Hai bui di ibu. Tu. Kadu alu kare ni. Kai pakai bui dah. Makan tahu. Ada. Ada saya. 찾아. Ay de ko din bro waro ga ti ado hauji akhon sai khoi wahi wata itau bina wahi wata ma'am habi de ko 2020 gi 22 da adi wis ma'am pibi de ko hauji se tabuning da haitare ko adi akhoi ma'am taning ma itau gi sai gi isai madhyam de la pibi ya kadra Ai pakai. okay okay ay guding chau jara ke okay guding chau jara ke guding chau de ko se come on Aduh ya pare kudi mu ya pare ya ko ore dum laba bro hajik se bata ni mar ko mai mo ara ban sita okay thank you laktari ba poi mari manga khangna naksalaba matam hayeng kuide ngasi numi mari ni mukta ngai salaba male ngari manga ni mukta ngai salaba male sahi langa daba khoi di sahi hakala ka dabani siang wai asena ka nimi ta ki pitai amaronda kem ta hogde handak sahi kem ta hogde adugo lakadal be sahi sidati khani nijabada rupa ki tabdi lakadal be sahi 2022 sidati khoi awana loina sona apiraga laiba sahi sidati afam mangon bibiduna ke takai daba punsigi tawdaba chithawba mayam se tawba ngamba haina khoi sorda thongi jaba sinatara asigi thorom se mapung koite Hadi yawani. si khakane khoi ni sorda nijari se ano bo sei la kusdene koi itawna karingba wish khra adi mayana tabiba mayana adi itaw life te yingbiba khudi manana wish khadang bibi yabra adi angang isu isa so horiba mayam sidane kari tawgodage kari tawrogidage haibto wish khadang bibi tetana taksage aige leijaba amoige leijaba khardang ai share taksage hujik matam se Hai tao. covid ki pandemic sina moraga Mathang chai je ai jano sala ni go. education gi Nuksisro. hujik function tawde aduna phone natara Taibang wakhan na mangringai. class tawbasi Haksang na malim do tindri.
เน็ตทับงำตะบะ yang su thok ki no mi Không, ga không thốt cái này. mi yung le kai Chân ta là vi. mi yung le ro ni kai ma ni เขากินที่โอชโนตัว Ê. แล้วที่เคยมาคุ้งข้างมาตำนะ Mà thằng đâu chân. ꯃꯣꯏꯒꯤ ꯗꯪꯇ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯕ ꯂꯩꯖꯗꯦ ꯑꯗꯨꯅ ꯂꯥꯏꯅꯥꯁꯦ ꯊꯨꯅ ꯐꯔꯒ ꯉꯁꯤꯒꯤ ꯁꯤꯒꯨꯝꯂꯕ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯏꯅꯥꯁꯦ ꯊꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯋꯥꯔꯜꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯨꯅ ꯃꯨꯠꯈꯤꯕ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯌꯣꯝꯕꯤꯔꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯪ ꯏꯁꯣꯔꯅ ꯄꯤꯕꯤꯗꯅ ꯃꯁꯤ ꯄꯣꯛꯄ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯏꯗꯨꯀꯦꯁꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯍꯜꯂꯒ ꯇꯨꯡꯒꯤ ꯑꯁꯥꯁꯦ ꯑꯃꯨꯛꯇꯪ ꯑꯩ ꯏꯁꯣꯔꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯅꯤꯖꯕ ꯃꯔꯛꯇ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯂꯥꯏꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨ ꯃꯊꯛ ꯏꯆꯥꯁꯨ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯌꯨꯝꯗ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯂꯥꯏꯅꯥꯁꯤꯅ ꯃꯔꯝꯗꯣ ꯑꯣꯏꯔꯒ ꯐꯔꯒ ꯃꯈꯥ ꯇꯥꯕ 2021ꯗꯗꯤ ꯋꯥꯟꯗꯗꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯊꯣꯛꯍꯟꯗꯅꯕ ꯑꯩꯅ ꯍꯥꯏꯕꯤꯕ꯭ꯔꯥ ꯑꯗꯨ ꯑꯆꯧꯕꯅꯤ 2021 ꯍꯌꯦꯡ ꯈꯤꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ 2022ꯁꯤꯗꯗꯤ ꯂꯥꯏꯅꯥꯁꯤ ꯂꯣꯏꯅ ꯐꯪꯗ꯭ꯔꯒ ꯑꯅꯧꯕ ꯍꯥꯟꯅꯒꯨꯝꯅ ꯍꯦꯟꯅ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯅ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗꯅ ꯇ꯭ꯌꯨꯁꯟꯗ ꯂꯥꯛꯄꯁꯦ ꯁꯨꯝ ꯆꯥꯕ ꯑꯗꯨ ꯍꯤꯡꯖꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯊꯛ ꯆꯠꯅꯤꯡꯗꯦꯕ ꯑꯅꯧꯕ ꯍꯥꯏꯁꯦ ꯃꯅꯥ ꯃꯁꯤꯡꯕꯨ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯑꯅꯧ ꯑꯅꯧꯕꯗꯣ ꯅꯠꯇ꯭ꯔ ꯔꯦꯀꯣꯔꯗꯤꯡꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯇꯧꯕꯤꯔꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯤꯌꯨ ꯐꯦꯁꯕꯨꯛ ꯂꯥꯏꯚꯅꯦ ꯅꯨꯡꯉꯥꯏꯖꯩ ꯌꯥꯔꯛ ꯊꯤꯟꯒꯗꯕ ꯂꯩꯔꯗꯤ ꯑꯣ ꯌꯥꯔꯤꯛ ꯁꯦꯟꯗꯧꯅꯁꯨ ꯏꯇꯥꯎꯅ ꯄꯤꯕꯤꯔꯦ ꯌꯥꯔꯤꯛ ꯁꯦꯟꯗꯧ ꯀꯣ ꯀꯃꯥꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯑꯗꯣ ꯏꯇꯥꯎꯁꯦ ꯀꯩꯅꯣꯁꯦ chadi ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯀꯩ ꯇꯧꯔꯤꯒꯦ ꯑꯩ ꯑꯣꯔꯖꯤꯅꯦꯜ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯩ ꯏꯇꯥꯎꯗ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯇꯤ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤ ꯃꯅꯨꯡꯒꯤ ꯁꯥꯔꯀ꯭ꯌꯨꯠ ꯈꯔ ꯆꯤꯛꯊꯠꯂꯝꯃꯨ ꯅꯃꯒꯦ Hello, Baba. Saya Baba. ꯅꯪ ꯁꯪꯗꯣꯏꯅꯦ ꯋꯥꯍꯩ Hai, saya tengah seterusnya. 1 2 3 ꯅꯝꯃꯦꯀꯣ ꯒꯨꯔꯨ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯃꯥꯏꯗ ꯒꯨꯔꯨ ꯍꯣꯏ ꯃꯌꯥꯝꯅꯀꯣ ꯏꯇꯥꯎ ꯃꯌꯥꯝꯅꯅꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯆꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯉꯁꯤ 25ꯇꯤ ꯑꯣꯏꯀꯣ ꯗꯤꯁꯦꯝꯕꯔ ꯑꯗꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯍꯥꯏꯔꯒꯗꯤ 25 ꯗꯤꯁꯦꯝꯕꯔ 2021ꯅꯦꯕꯀꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯛꯑꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛ 2021ꯁꯦ ꯅꯨꯃꯤꯠ 5ꯗ ꯉꯥꯏꯔꯦ ꯂꯣꯏꯗꯧꯕꯀꯣ ꯑꯅꯧꯕꯁꯤ ꯂꯥꯛꯇꯣꯏꯁꯦ ꯑꯅꯧꯕ ꯆꯍꯤꯗꯤ 2021 ꯀꯣ ꯃꯁꯤꯗꯅꯦ ꯏꯇꯥꯎꯅꯅꯦ ꯒꯨꯔꯨꯅꯅꯦ ꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯋꯥꯍꯩ 5ꯗꯪ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯔꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯨ ꯃꯊꯛꯁꯦ ꯌꯥꯝ ꯂꯥꯞꯄꯦ ꯑꯣꯀꯦ ꯂꯥꯞꯄꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯆꯠꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯃꯇꯝꯁꯤꯗ ꯀꯦꯃꯦꯔꯥ ꯁꯣꯝ ꯅꯝꯕꯤꯌꯣ ꯀꯗꯥꯏꯗ ꯅꯪꯅ ꯃꯊꯛ ꯄꯥꯎꯗ ꯃꯊꯛꯇ ꯎꯠꯇ ꯌꯥꯗꯕ ꯍꯥꯏꯕꯤꯌꯨ ꯃꯊꯛ ꯑꯩ ꯆꯠꯅꯔꯕꯤ ꯁꯣꯝꯗꯅꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯝꯖꯔꯦ ꯃꯊꯛ ꯆꯠꯅꯤꯡꯗꯕ ꯍꯤꯡꯉꯤ ꯃꯇꯝꯁꯤꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯤꯡꯉꯤ ꯃꯇꯝꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯗꯣ ꯏꯇꯥꯎ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯄꯤꯔꯛꯎꯅ yaye ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯆꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯇꯨꯔꯦꯟ ꯃꯌꯥꯗ ꯐꯠꯇꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯐꯖꯅ ꯊꯥꯗꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯇꯧꯔꯝꯕ ꯃꯌꯥꯝꯁꯦ ꯊꯥꯗꯣꯛꯑꯝꯕꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒꯗꯤ ꯄꯩꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛꯇꯣ ꯌꯥꯔꯒꯗꯤ ꯏꯁꯥꯅ ꯂꯣꯏꯁꯟ ꯈꯣꯟꯖꯜꯂꯦ ꯍꯥꯏꯔꯒ ꯃꯩ ꯏꯁꯤꯡ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯕꯁꯤꯅ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕꯁꯤꯡ